ngasi September gi tang ahum 2020 sagose numit ki Imphal da phongba pauche khar gi headlines pathokcherage taminarasi. Pung kunmari da CAPF ki ani yauna cham kunmanga positive oire, general population gi chama kunhumdoi mak mapanda chatludaba ngaktani. Chief Minister oiramba Okramibo bigi escort tara manga positive oire. State ki agriculture amasung allied sector saukhathannaba subcommittee mari semkhre. Framework Agreement ki waroisin purakpada miyamna chekshana leminasi Jitendra Ningomba. Ahanba lok adalat pangthokre. Chahi tara mari ki nupi macha ama ijat manghan biramle, Gurugram dasu nupi ama molest tauramle. Manipur State Cooperative Bank Limited Imphal branch yauna tongan ba mafam sing containment zone lauthokre. Class 10-12 ki merit scholarship ki notice thokle. Laufam Singh da Pak Sana Wahik Tari Mission Tamenglong Komla GI Registry na notify taukre. Isagi potho konazaba state ohennaba CM na official Singh da pautak pikre. PUBG yauna China gi application chama traimpan ban taukre. Amasung Manipur da flight ta lakpa passenger sing lakna bire. Test taunaba pubagi maungsi positive oidaba misu oiragani passenger sing. Thank you.